Manipur ki HOUJIK OIRIBA PHIVAM ASIDA TANGDU LEITABA PURAKNABA HOTNABAGI MAHUTTA Kanglup ki Oiba politics Toudanaba Zeliangrong United Club JDO Chekshin Warol Thamlakli Haukiba tang anida United Naga Council UNC na thokiba cherol adubo yaningdaba phongdokladuna JDF ki media cell na thadorupa cherol asina hai Maitei amasung kuki joni ki marakta thokliba irang asada UNC na kanamata ki michang changdana leiri haina phongdokliba wafam adu wahan thok ani leiba amadi tangdu leita na hingba pamba state asigi miyam ki mayok chani UNC ki cherol aduna positive oiba paujelama pina na pandam thamlabasu madugi taiwana bada tampaki tongan tongan mafamda khunjariba naga amadi Zeliangrong singi punsi amadi hingna bagi lambi da chawnga akiba pokhalle UNC ki cherol aduna state asida tangdu leitaba puraknabagi mahutta HOUJIK thokli beirang asi hena chawthok hananaba wafam phongdokli thokli beirang asida tampakta khundariba naga sing kokthokpa natana atai pambai leitre haiba wafam phongdorakpa asi angakpa fawi FX body ama oina naga singi tangdu leitaba pamba matodu lantheknari ba maitei amasung kuki irang asi hena chawthok hananaba honabagi mahutta waroshin puraknaba honagadabani Tampag amadi chinga taina bamfam singna khundariba Zeliangrong amadi masiga naknaba furup singi mathakta thoganingdaba thongdok thoktanaba JDF na akanba miyangchangba horagane loinana Manipur da tangdu leitaba phivam athubada hanjil hadanaba akanba thabaksu lokhalagane maram aduna irang asigi marumda Kanglup ki politics tawriba singna sandorakpa aranbo wafam sing miyamna thajabagin haina JDF ki cherulasna makha charakli